Tamo, sak loide. Chak chathoga amuk tawragera. Kaino khumuk trisiba. Tamo, tabro. Chak chathosiraba. Engaga sabdi hawaroye. Chak chathoga amuk tawragera ba thabakto. Punna chathosiraba. Hey, yam taningde. Chako chalo. Thabak tawrisi udro namito. Ha. Nangi chak tun hena lubro. Chalo. Noi chaningaga chathoro. Ai chagiroi. Ai thabak tawrisi udro. Tamo, chakiroi hairasu. Phajana haiba yadabro. Ai sibu mitoplo. Tamona, ai ngonda thina he ngang ni kaigino. Karai da thina ngangage. Natte, ai tawrisi sanari raba. Thabak na ina tawrisi. Thabak to budugi aina harido. Ai nangonda ne thina ngangba natte. Khangaba. Chalo, chathoro. Ai thabak tawri. Ai konna chage. Chakiroi na phajana hairasu yabdo. Sang da ne hekta ngangba. Mem Jobiya, hujikki nupaduna kari lamdagino. Nangbune, iniyadi yamna pakhatkre. Mau mangkre na tawrise. Hey, nasagi khalu. Go, nasagi khalu. Tawnu. Ine sima pakande he khanjaladana. Kaisum tawroye. O henjana draga loire. Aisu aigi punsigi awanungai do tatok tasin tawrini. Ine punsirol haibadunida. Mawa mapuroi bana thawai drabi khoi sigumbase khar toba tabani ine kwa kai thel dagini mabuk mapawga onthok na phakraba jani ado ine kwa kai thel gi tamona aingonda luna tawriba aigi awaba khudingda saru yariba sigumna aigi ipuroi bana tobo ramapati kaya da nungairamgani mem chaubiya laikai miyamna ne ningphu ngangnaba haurabani Ini tathotki hodenda mem chobina he nupa unariba se masi midnight kholedana amuk toiba murum ngangna khraba nate nangi nupa na khangadi kari oidoino mi nangbo hey ngalingai sidane tawganu aduguma phatabado toktho u khudak te bema nupa haibasti nupa ni dana makhoina khangadi ne nate zararoi toktho u go ine kaisu taroida Mana ngonda khanba kaisu laite aina kainom chalasu ama chalasu hanna tuna swing bide hairasu tabide kaidawrani aisu aigi thokpa na adum tawraba khamban ba yawdraba nuksiba natena hainari dadi khangdre daisu kari haiduino noigi warise ado nang mangkhinu ko nang mangadi ai jenar to mali manginu as Ini sima. Kari gino ba chini na asok thom na hapaise. Nang gise ai thakta na ba toira. Ai chini thakpa cha thakte jin nang khangi na dro. Tamo adugi na tiye soi ki bane. Tamo gi cha do khaido ke tawraga khaido hogda bida pulap ki oina thakchalu bane. Tamo ama oina sema ge. Ngata ngai ba. Jugo charoi noi to ba thabakse. Anirang handana tokpa kari yawge ba. Khoido songning bane adom songning haladam ne ngonda nonga lakpaga ne isau je dum hapaga ne ba phajana hairasu yabadubu isau ilang heglangadana moigi damakta wana jada lonbiriba kitang khak soiragana sumaya thin ekta ngangbiba phajana hairasu yai habanida chado ama dum semo thumallena hairaga kaigino aduk yam kuiri dubo aina ngai reise kyam kuire khangbra kuire he aina ngai reise ha ne hekta sawe tamose yadadana tawrine sigi hotel sida akhoi ipu amaga indom sa amaga phammaga lichanba makhoi do thoki bangai bagine ba aduna tradi ngasai na sanghani tamo aini hena tamo gi manakta phammaga wari sana ningine khangbra ado tamo aina haiba senpham dubu kamai to bana tamo as reserve leba mau koi basidi ontong wa kreda reserve oi basne budi phaba mau da harsu amadong chaga to pam di ba phaine adumaina respect ka to gudamni indon adegi ipu khura mama lairadi khar respect to se adumaina phai adu wakhalon do phai paisa do hoji to porabne nangna haiba tang do adu natrasu hoji dum pithoge na porabne haima tamo yam nungsi kamai tawni as
ꯇꯥꯃꯣꯅ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯈꯟꯕꯤꯈ꯭ꯔꯕ ꯇꯥꯃꯣꯒꯤ ꯅꯨꯄꯤꯒꯤ ꯅꯥꯗꯒꯤ ꯁꯅꯥ ꯐꯥꯎꯕ ꯍꯨꯔꯥꯜꯂꯒ ꯑꯩꯒꯤꯗꯃꯛꯇ ꯄꯨꯔꯛꯄ ꯉꯝꯃꯤꯅꯤꯗꯅ ꯇꯥꯃꯣ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯉꯣ ꯑꯗꯣ ꯋꯥꯊꯣꯛꯇꯤ ꯊꯣꯛꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯏꯀꯥꯏꯖꯩꯌꯦꯕ ꯃꯤ ꯃꯃꯥꯡꯗꯒꯅꯦ ꯑꯁ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯑꯃ ꯅꯨꯄꯤꯒ ꯈꯪꯅꯔꯝꯃꯤ ꯁꯅꯥ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯀꯥꯏꯅꯒꯗꯤ ꯍꯥꯏꯍꯜꯂꯛꯀꯅꯨꯀꯣ ꯇꯥꯃꯣ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯍꯦꯔ ꯏꯕꯦꯆꯧꯕꯤ ꯕꯤꯠ ꯍꯟꯕ ꯋꯥ ꯉꯥꯡꯅꯨꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯗꯒꯤ ꯁꯅꯥ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯄ ꯅꯠꯇꯦꯗ ꯃꯤ ꯊꯑꯣꯏꯅ ꯂꯩꯔꯛꯏꯅꯦꯗꯣ ꯀꯔꯥꯏꯗꯒꯤ ꯅꯪꯁꯨ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯣ ꯑꯁꯦꯡꯕ ꯍꯥꯏꯔꯁꯨ ꯁꯥꯎꯏꯅꯦ ꯅꯨꯄꯥꯁꯦ ꯑꯗꯣ ꯇꯥꯃꯣ ꯄꯩꯁꯥꯁꯦ ꯌꯥꯝ ꯊꯨꯅ ꯁꯤꯡꯕꯗꯤ ꯑꯩ ꯉꯝꯃꯣꯏꯀꯣ ꯈꯔ ꯇꯞꯅ ꯁꯤꯡꯉꯛꯀꯦꯕ ꯀꯣ ꯇꯥꯃꯣ ꯏꯕꯦꯆꯧꯕꯤ ꯄꯩꯁꯥꯗꯣ ꯁꯤꯡꯉꯛꯑꯣꯅ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯅꯪꯅ ꯂꯩꯔꯀꯥꯟꯗꯕꯨꯗꯤ ꯁꯤꯡꯉꯛꯄ ꯌꯥꯕ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯦ ꯄꯩꯁꯥꯗꯣ ꯅꯠꯇꯦ ꯅꯪꯅꯤꯅꯦ ꯅꯪꯅ ꯃꯔꯨꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯖꯕ ꯈꯔꯗꯣ ꯅꯪꯉꯣꯟꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯩ ꯋꯥꯅꯤ ꯁꯤꯡꯉꯛꯇ꯭ꯔꯁꯨ ꯌꯥꯏꯗ ꯑꯗꯨꯒꯤ ꯋꯥꯗꯤ ꯇꯥꯃꯣꯒꯤ ꯋꯥꯇꯥꯁꯤꯗ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯀꯦ ꯇꯧꯏꯀꯣ ꯇꯥꯃꯣ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯇꯥꯃꯣꯅ ꯆꯠꯄꯗ ꯑꯩꯁꯨ ꯌꯥꯍꯧꯔꯒꯦꯕ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯉꯥꯏꯕꯤꯌꯣ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯗꯣꯛꯇꯔ ꯆꯠꯁꯤꯔꯥꯅ ꯇꯧꯕꯅꯤ ꯇꯥꯃꯣ ꯗꯣꯛꯇꯔꯗ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯐꯠ ꯂꯥꯎꯅ ꯀꯨꯏꯔꯣꯏꯕ ꯑꯁ ꯗꯣꯛꯇꯔ ꯑꯁꯨꯛ ꯌꯥꯝ ꯅꯛꯄꯁꯤꯕꯨ ꯑꯣꯇꯣ ꯇꯣꯡꯉ ꯆꯠꯂꯣ ꯑꯩ ꯕꯔꯥ ꯄꯤꯔꯝꯒꯦ ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯅꯕ ꯖꯤꯄꯦꯗ ꯄꯩꯁా ꯈꯔ ꯀꯥꯞꯄꯛꯀꯦ ꯅꯪ ꯑꯗꯨꯝ ꯆꯠꯂꯣ ꯌꯥꯔꯦ ꯑꯁ ꯌꯥꯝ ꯅꯛꯈ꯭ꯔꯁꯤꯗ ꯑꯩ ꯊꯦꯡꯉꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯂꯨꯄꯥ 500ꯁꯦ ꯂꯪꯁꯤꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦꯅꯦ ꯇꯥꯃꯣ ꯅꯪꯅ ꯑꯩꯕꯨ ꯊꯋꯥꯏ ꯋꯥꯋꯣꯏꯕꯤꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯥꯃꯣꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯃꯤꯒꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯂꯨꯅ ꯇꯧꯕꯤꯕ ꯎꯔꯒ ꯑꯩꯕꯨꯁꯨ ꯇꯥꯃꯣꯅ ꯌꯥꯝ ꯂꯨꯅ ꯇꯧꯍꯟꯅꯤꯡꯉꯦ ꯇꯥꯃꯣ ꯅꯪ ꯍꯥꯟꯅ ꯅꯠꯇ꯭ꯔꯦ ꯌꯥꯝꯅ ꯍꯣꯡꯈ꯭ꯔꯦ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯄꯤꯁꯤꯡꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯇꯥꯃꯣ ꯑꯩ ꯃꯤꯅꯨꯡꯁꯤ ꯄꯥꯝꯃꯦ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯑꯩ ꯄꯥꯝꯃꯦ ꯑꯩ ꯄꯩꯁꯥ ꯄꯥꯝꯗꯤꯌꯦ ꯇꯥꯃꯣ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯐꯝꯗ ꯀꯅꯥꯁꯨ ꯂꯩꯅꯤꯡꯗꯕꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯑꯩꯁꯦ ꯋꯥꯔꯧꯏ ꯁꯥꯎꯔꯦ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅ ꯈꯪꯁꯅꯣꯅ ꯋꯥꯆꯞ ꯁ꯭ꯇꯦꯇꯁ ꯊꯝꯕꯅꯦ ꯑꯗꯨꯒ ꯌꯦꯡꯊꯣꯛꯑꯒ ꯔꯤꯄ꯭ꯂꯥꯏ ꯀꯔꯤꯝ ꯄꯤꯔꯛꯇꯕ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯃꯥꯅ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝ ꯊꯧꯑꯣꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩ ꯁꯥꯎꯔꯦꯁꯦ ꯃꯥ ꯈꯪꯗ꯭ꯔꯕ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩꯅ ꯁꯥꯎꯔꯁꯨ ꯀꯩꯝꯇ ꯍꯥꯏꯕꯤꯔꯛꯇꯕ ꯑꯩꯅ ꯋꯥꯔꯧꯋꯦ ꯍꯥꯏꯕ ꯈꯪꯉꯁꯨ ꯀꯩꯝꯇ ꯍꯥꯏꯕꯤꯔꯛꯇꯕ ꯀꯩꯝꯇ ꯊꯦꯝꯕꯤꯔꯛꯇꯕ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯩꯁꯦ ꯃꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯃꯤꯔꯥꯏꯔꯤꯁꯦ ꯗꯣꯛꯇꯔ ꯆꯠꯁꯦ ꯍꯥꯏꯔꯁꯨ ꯏꯊꯟꯇ ꯆꯠꯂꯨ ꯍꯥꯏꯕ ꯀꯩꯅꯣꯝꯃ ꯇꯧꯕꯤꯌꯣ ꯍꯥꯏꯔꯁꯨ ꯅꯪ ꯑꯗꯨꯝ ꯇꯧ ꯍꯥꯏꯕ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯕꯣ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯁꯥꯎꯅꯤꯡꯉꯤꯕ ꯋꯥꯔꯧꯔꯤꯕ ꯃꯌꯥꯝꯁꯦ ꯇꯥꯐꯝꯗꯤ ꯊꯣꯛꯄꯅꯤ ꯇꯥꯃꯣ ꯅꯪꯅ ꯑꯩꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯌꯨꯝꯒꯤ ꯀꯨꯞꯅꯣ ꯃꯌꯥꯝ ꯁꯨꯅꯅꯕ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯎꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯍꯛ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯁꯤꯌꯔ ꯇꯧꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯃꯃꯜ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯃꯒꯨꯝꯅ ꯇꯥꯃꯣꯅ ꯌꯨꯝꯁꯤꯗ ꯊꯟꯕꯤꯔꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯔꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯆꯥꯝꯃ ꯅꯐꯝꯗ ꯍꯥꯏꯔꯕꯁꯨ ꯍꯟꯅ ꯇꯨꯅ ꯁꯨꯡꯇꯥ ꯇꯥꯕꯤꯗꯕ ꯇꯥꯃꯣ ꯇꯥꯃꯣꯅ ꯈꯜꯂꯤꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯄꯥꯝꯃꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯄꯦꯟꯗꯕ ꯃꯌꯥꯝꯁꯦ ꯇꯝꯐꯝꯁꯨ ꯂꯩꯇꯦ ꯃꯥꯅ ꯈꯪꯕꯤꯅꯕꯅꯤ ꯍꯥꯏꯗꯅ ꯋꯥꯆꯞ ꯁ꯭ꯇꯦꯇꯁ ꯊꯝꯃꯒ ꯁꯤꯟꯗꯪ ꯇꯧꯔꯒ ꯀꯩꯝ ꯍꯥꯏꯔꯛꯇꯕ ꯐꯦꯁꯕꯨꯛꯀꯤ ꯁ꯭ꯇꯣꯔꯤꯗ ꯑꯃꯨꯛ ꯊꯝꯒꯦ ꯁꯤꯗꯁꯨ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯇꯥꯃꯣ ꯅꯪꯅ ꯑꯩꯁꯦ ꯍꯟꯅ ꯇꯨꯅ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯩꯁꯦ ꯅꯪꯅ ꯏꯟꯇꯔꯦꯁ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯅꯤ ꯑꯃꯨꯛꯇꯪ ꯍꯤꯡꯕ ꯃꯄꯣꯛꯅꯤ ꯑꯅꯤꯔꯛꯁꯨꯅ ꯄꯣꯛꯅꯤꯁꯨ ꯈꯪꯗꯦ ꯍꯤꯡꯂꯤꯉꯩꯗ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯐꯦꯁꯕꯨꯛ ꯉꯥꯏꯍꯥꯛ ꯆꯪꯒꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯌꯥꯝ ꯑꯃ ꯔꯤꯜꯁ ꯊꯥꯒꯠꯂꯤꯕꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯍꯥꯏꯗꯨꯅꯤ ꯊꯕꯛꯀ ꯋꯥꯅ ꯍꯜꯂꯛꯄꯅꯦ ꯉꯥꯏꯍꯥꯛꯇ ꯌꯦꯡꯒꯦꯁꯦ ꯁꯤꯒꯤ ꯃꯧꯁꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯃꯧꯗꯨ ꯅꯠꯇ꯭ꯔꯥꯅꯦ ꯃꯥꯅꯤꯗ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤꯅꯦ
ꯃꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯧ ꯃꯆꯥꯁꯤꯅ ꯃꯥꯒꯤ ꯁ꯭ꯇꯣꯔꯤꯗ ꯊꯝꯃꯤꯕꯁꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯊꯧꯑꯣꯏꯕꯤꯗ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯕ ꯖꯥꯠꯂꯥ? ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤ ꯌꯥꯗꯦ. ꯁꯣꯏꯗꯅꯒꯤ ꯃꯄꯨꯔꯣꯏꯕꯒ ꯈꯠꯅꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯁꯣꯏꯅ ꯇꯧꯔꯝꯒꯅꯤ. ꯃꯁꯤ ꯃꯦꯁꯦꯖ ꯊꯥꯖꯟꯒꯦ, ꯍꯧꯖꯟꯒꯦ, ꯑꯗꯨꯒ ꯃꯁꯛꯅ ꯃꯔꯣꯟ ꯐꯖꯔꯤꯕ. ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯃꯄꯣꯛꯅꯤ, ꯅꯨꯡꯉꯥꯏꯊꯣꯛꯀꯦ. ꯁꯤꯒꯨꯝꯕ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯟꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯧꯁꯦ, ꯁꯤꯒꯨꯝꯕꯁꯤꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯦꯝꯖꯅꯤꯡꯉꯤꯁꯦ. ꯀꯃꯥꯏꯅ ꯊꯥꯁꯤꯒꯦ? ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯍꯦꯛꯇ ꯊꯥꯖꯤꯜꯂꯒꯦ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯀꯣ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕꯁꯦ ꯐꯠꯇꯕꯅꯦ, ꯆꯈꯥꯎ ꯁꯣꯛꯄꯅꯦ. ꯑꯗꯣ ꯁꯤꯌꯔ ꯇꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯈꯔꯗꯤ ꯐꯕꯅꯤ. ꯁꯨꯃꯥꯏꯅ ꯊꯥꯖꯤꯜꯂꯒꯦ. ꯑꯩꯒꯤ ꯐꯦꯁꯕꯨꯛꯀꯤ ꯁ꯭ꯇꯣꯔꯤꯗ ꯊꯝꯃꯤꯕ ꯑꯩꯒꯤ ꯋꯥꯔꯧꯕꯒꯤ ꯋꯥꯍꯩꯗꯣ ꯑꯩꯒꯤ ꯅꯨꯄꯥꯅ ꯌꯦꯡꯉꯁꯨꯅꯦ ꯀꯔꯤꯝ ꯍꯥꯏꯕꯤꯔꯛꯇꯦꯕ. ꯋꯥꯍꯩ ꯑꯝꯇꯁꯨ ꯍꯥꯏꯔꯛꯎꯗꯅ. ꯀꯩꯗꯧꯔꯒꯦ ꯊꯕꯥ ꯅꯪꯅ ꯋꯥꯔꯧꯔꯤ ꯇꯣꯟꯅꯁꯨ ꯍꯥꯏꯔꯛꯑꯣꯕ. ꯊꯃꯣꯏꯁꯦ ꯄꯦꯟꯒꯦꯕ ꯑꯩ. ꯃꯤꯒꯤ ꯅꯨꯄꯥꯅ ꯑꯣꯏꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯑꯦ. ꯀꯩꯗꯧꯔꯒꯦꯅ. ꯑꯩꯅꯅꯦ ꯁꯥꯎꯔꯛꯇꯅꯅꯦ ꯃꯦꯁꯦꯖ ꯇꯣꯛ ꯍꯜꯅꯤꯁꯦ. ꯃꯤꯒꯤ ꯅꯨꯄꯥꯅꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯌꯦꯕ, ꯅꯨꯡꯉꯥꯏꯇꯕꯁꯦ ꯍꯪꯕꯤꯔꯛꯑꯦꯕ. ꯃꯣꯏꯅ ꯍꯪꯕꯤꯔꯛꯏꯕ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯪꯕꯤꯔꯛꯄ ꯑꯣꯏꯔꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ. ꯁꯥꯎꯅꯤꯡꯉꯛꯇꯅ ꯃꯦꯁꯦꯖ ꯍꯟꯅꯤꯁꯦ ꯑꯩꯅ. ꯃꯦꯁꯦꯖꯁꯦ ꯑꯃꯠꯇꯒ ꯅꯠꯇꯦ, 4-5ꯅꯤ ꯃꯥꯅ ꯊꯥꯖꯤꯜꯂꯛꯏꯁꯦ. ꯍꯧꯖꯤꯛꯇꯁꯨ ꯑꯃ ꯊꯥꯖꯤꯜꯂꯛꯏꯁꯦ ꯌꯦꯡꯉꯨꯅꯦ. ꯁꯥꯎꯕꯁꯤꯕꯨ ꯆꯈꯥꯎ ꯁꯣꯛꯅꯕ꯭ꯔꯣ? ꯁꯣꯛꯂꯝꯕꯁꯨ ꯌꯥꯏ. ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩ ꯄꯨꯛ ꯌꯥꯝ ꯁꯧꯒꯠꯂꯦ. ꯄꯨꯛꯁꯦ ꯌꯥꯝ ꯁꯥꯏꯌꯦꯕ. ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤꯔ ꯈꯪꯗꯦ. ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯁꯤꯌꯔ ꯇꯧꯅꯁꯤ. ꯈꯔ ꯍꯥꯏꯗꯣꯛꯅꯔꯗꯤ ꯑꯋꯥꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄꯅꯤ. ꯑꯁ, ꯑꯩꯕꯨ ꯃꯦꯁꯦꯖ ꯍꯜꯂꯁꯤꯔꯥꯅꯦ? ꯍꯜꯂꯨꯔꯒꯅ ꯑꯩꯁꯦ ꯄꯪꯌꯥ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯈ꯭ꯔꯗꯤ ꯀꯝꯗꯧꯕ? ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯈꯪꯕꯤꯅꯕ ꯎꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯕ ꯂꯤꯊꯣꯛꯅꯤꯡꯉꯤ, ꯇꯝꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯑꯩꯁꯦ ꯂꯨꯍꯣꯡꯂꯕꯤꯅꯤ, ꯏꯆꯥ 2 ꯂꯩꯔꯕꯤ. ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯐꯠꯇꯦꯗ. ꯑꯩ ꯊꯥꯔꯔꯣꯏꯗ. ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯦꯁꯦꯖꯀ ꯍꯜꯂꯛꯇꯦꯅꯦ. ꯄꯥꯒꯩ ꯄꯥꯊꯣꯛꯑꯒ ꯑꯩꯗꯤ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯇꯣꯏꯕꯣꯏ ꯅꯤꯡꯗꯅ ꯉꯥꯏꯔꯤ, ꯑꯗꯨꯒ ꯔꯤꯄ꯭ꯂꯥꯏ ꯁꯨꯡꯄꯤꯒ ꯄꯤꯔꯛꯇꯦ ꯋꯥꯅꯤ. ꯃꯁꯤ ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ. ꯊꯦꯝꯅꯤꯡꯕꯗ ꯂꯣꯏꯔꯤ ꯏꯁꯥꯁꯦ. ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩꯅ ꯊꯦꯝꯕꯤꯔꯗꯤ ꯈꯔꯁꯨ ꯐꯗꯧꯅꯤ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯄꯪꯈ꯭ꯔꯕ. ꯃꯇꯨ ꯂꯨꯅ ꯇꯧꯅꯤꯗꯤ ꯈꯪꯗꯦ. ꯃꯇꯨꯗꯣ ꯂꯨꯅ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯤꯋꯥ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯅꯤꯡꯉꯦꯗꯣ. ꯄꯪꯈ꯭ꯔꯕ ꯃꯇꯨꯁꯤꯡꯁꯦ ꯂꯨꯅ ꯇꯧꯒꯦ ꯍꯥꯏꯗꯤꯅꯦ ꯃꯁꯛꯁꯨ ꯂꯣꯏ ꯐꯖꯩ. ꯃꯁꯛꯁꯨ ꯐꯖꯩ. ꯃꯁꯤꯒꯤ ꯃꯧ ꯅꯍꯥꯁꯦ ꯗꯤꯜ ꯂꯦꯟꯗꯕ ꯌꯥꯗꯦ. ꯄꯨꯟꯁꯤꯔꯣꯅꯤ. ꯃꯁꯤ ꯀꯅꯥꯗ ꯍꯪꯉ ꯈꯪꯅꯦ? ꯀꯥꯟꯇꯗ ꯍꯦꯛꯇ ꯍꯪꯉꯒꯦ. ꯀꯥꯟꯇꯗꯨ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯧ ꯅꯍꯥ ꯑꯃ ꯀꯣꯏꯔꯤꯕꯅꯤ. ꯃꯉꯣꯟꯗ ꯍꯪꯉꯗꯤ ꯁꯣꯏꯅ ꯈꯪꯅꯤ. ꯍꯌꯦꯡꯗꯤ ꯍꯣꯇꯦꯜꯗ ꯉꯥꯏꯔꯒ ꯍꯦꯛꯇ ꯍꯪꯉꯒꯦ. ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯑꯩꯒꯤ ꯑꯋꯥꯕ ꯀꯔꯤꯝ ꯈꯪꯕꯤꯕꯖꯥꯠ ꯅꯠꯇꯦ. ꯏꯁꯥ ꯉꯝꯗ꯭ꯔꯦꯅꯅꯦ ꯈꯔ ꯉꯟꯅ ꯍꯜꯂꯛꯀꯦꯒꯥꯁꯦ ꯈꯟꯕꯖꯥꯠ ꯅꯠꯇꯦ. ꯃꯥ ꯆꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯕꯁꯦ ꯈꯪꯉꯤꯅꯦꯕ. ꯑꯗꯨꯒ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯉꯁꯥꯏꯅ. ꯅꯣꯏ ꯀꯩꯗꯧꯔꯤꯒꯦ ꯆꯥꯊꯣꯛ ꯌꯥꯗ꯭ꯔꯥꯅ ꯐꯣꯟꯗ ꯑꯃꯨꯛ ꯇꯧꯔꯒ ꯉꯥꯡꯉꯛꯏꯅꯦꯕ. ꯍꯛꯆꯥꯡꯁꯤꯁꯨ ꯉꯝꯕ ꯅꯠꯇꯦ. ꯇꯥꯃꯣꯁꯦ ꯈꯤꯇꯪ ꯉꯟꯅ ꯍꯜꯂꯛꯀꯦ ꯍꯥꯏꯗꯦꯕ. ꯑꯩꯅꯗꯤ ꯃꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯁꯨ ꯆꯥꯔꯣꯏꯅ ꯉꯥꯏꯔꯤꯅꯦꯕ, ꯄꯨꯟꯅ ꯆꯥꯗꯣꯏꯅꯦꯅ. ꯑꯗꯨꯒ ꯉꯥꯏꯔꯤ ꯈꯪꯅ ꯃꯥ ꯆꯥꯛ ꯆꯥꯊꯣꯛꯑꯦ, ꯀꯩꯗꯧꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯅꯣꯅ ꯐꯣꯟ ꯇꯧꯔꯒ ꯉꯥꯡꯉꯛꯏꯅꯦꯕ. ꯐꯖꯅ ꯍꯥꯏꯔꯁꯨ ꯌꯥꯕꯗꯣ. ꯑꯩꯉꯣꯟꯗꯅꯦ ꯐꯖꯅ ꯏꯟꯊꯤꯖꯅ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥꯎ ꯍꯦꯛ ꯌꯥꯎꯗꯦ. ꯊꯤꯅ ꯐꯨꯕ ꯆꯩꯕꯕꯨꯗꯤ ꯌꯥꯎꯗꯦꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯇꯥꯃꯣ ꯂꯥꯛꯑ ꯃꯥꯜꯂꯦ. ꯑꯩꯅꯦ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ. ꯑꯩ ꯆꯥꯛ ꯆꯥꯔꯣꯏꯕ. ꯀꯔꯤ ꯅꯨꯡꯁꯥꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ ꯋꯥꯅꯤ. ꯑꯩꯒꯤ ꯈꯨꯗꯩꯗꯨꯅ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯦ? ꯐꯤ ꯑꯝꯇ ꯍꯣꯡꯒꯦ ꯇꯧꯕꯅꯤ. ꯐꯤꯌꯥꯟꯀꯣꯛꯇ ꯌꯥꯜꯂꯤꯁꯦ ꯎꯗ꯭ꯔꯕꯣ ꯇꯥꯃꯣ? ꯑꯁꯤꯗ ꯂꯩꯔꯦ. ꯑꯗꯣ
ꯑꯩꯅꯦ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩ ꯇꯨꯝꯃꯗꯕꯅꯦ ꯍꯣꯏ ꯍꯣꯏ ꯊꯜꯂꯗꯤ ꯍꯦꯛ ꯆꯥꯔꯨꯔꯅꯨ ꯊꯜꯂꯒ ꯆꯥꯁꯟꯕꯁꯦ ꯐꯠꯇꯦ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯑꯗꯨꯗꯤ ꯅꯪ ꯅꯊꯧꯅꯤ ꯇꯨꯝꯃꯒꯦ ꯋꯥꯔꯦ ꯏꯁꯥꯁꯦ ꯉꯁꯥꯏꯗ ꯑꯌꯨꯛꯇꯒꯤꯅꯦ ꯑꯩꯅ ꯆꯠꯂꯨꯏꯁꯦ ꯍꯟꯗꯣꯛꯁꯦ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯉꯁꯤꯗꯤ ꯑꯩꯅ ꯁꯥꯎꯔꯒ ꯋꯥꯔꯧꯔꯒ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯕꯗ ꯀꯩꯗꯧꯔꯒꯦ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯩꯗꯧꯕꯩ ꯆꯥꯛ ꯆꯥꯔꯣꯏꯗꯣꯏꯅꯣ ꯇꯁꯨ ꯍꯪꯍꯧꯗꯅ ꯃꯤꯅ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯔꯒ ꯆꯥꯔꯨꯔꯅꯣꯌꯦ ꯑꯩꯅꯦ ꯉꯁꯤꯅꯦ ꯈꯣꯏꯗꯧꯁꯦ ꯄꯤꯗꯤ ꯊꯤꯜꯂꯦꯗ ꯑꯩ ꯊꯤꯜꯂꯦ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯁꯥꯎꯔꯒ ꯃꯥꯅ ꯀꯩꯝꯇ ꯅꯥꯆꯨꯡꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯁꯦ ꯁꯤꯈ꯭ꯔꯁꯨ ꯌꯥꯔꯕ꯭ꯔꯥ 마기 ꯃꯐꯝꯗ ꯑꯩꯁꯦ ꯃꯃꯜ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯌꯥꯝꯁꯨ ꯀꯞꯅꯤꯡꯉꯤ ꯌꯨꯝ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯇꯨ ꯈꯛꯂ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯔꯤꯕ ꯁꯥꯎꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯤ ꯇꯥꯃꯣ ꯅꯪ ꯈꯪꯅ ꯅꯪ ꯊꯧꯋꯥ ꯁꯥꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤꯗꯃꯛ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩꯒꯤꯗꯃꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯦꯌꯔ ꯇꯧꯅꯕ ꯀꯅꯥꯝꯁꯨ ꯂꯩꯇꯦ ꯅꯍꯥꯟꯒꯤ ꯐꯦꯁꯕꯨꯛꯀꯤ ꯃꯦꯁꯦꯟꯖꯔꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯗꯗꯥꯗꯣ ꯃꯉꯣꯟꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯝꯕꯁꯦ ꯑꯩꯅ ꯂꯤꯒꯅꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯀꯅꯤ ꯑꯩ ꯃꯦꯁꯦꯖ ꯊꯥꯒꯅꯤ ꯇꯥꯃꯣ ꯅꯪ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯩꯁꯨꯅꯦ ꯌꯦꯠꯂꯣꯏꯕ ꯑꯩ ꯁꯨꯡꯌꯦꯠ ꯌꯦꯠꯂꯣꯏ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯔꯤꯉꯩꯗ ꯇꯥꯃꯣꯅ ꯎꯈ꯭ꯔꯗꯤ ꯑꯁ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ ꯇꯣꯏꯂꯦꯠ ꯃꯅꯨꯡꯁꯤꯗ ꯍꯦꯛꯇ ꯃꯦꯁꯦꯖ ꯊꯥꯔꯒꯦ ꯀꯃꯥꯏ ꯍꯥꯏꯅꯤ ꯗꯗꯥ ꯑꯩ ꯉꯁꯤꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯊꯥꯔꯔꯣꯏꯗ ꯑꯩ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕ ꯍꯧꯅꯗꯦ ꯑꯁꯨꯛ ꯁꯦꯡꯅ ꯂꯥꯛꯑꯒ ꯂꯝꯕꯤ ꯂꯝꯈꯥꯡꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯊꯣꯛꯄ ꯍꯧꯅꯗꯦꯗ ꯊꯥꯔꯔꯣꯏꯗ ꯃꯦꯁꯦꯖ ꯑꯁ ꯈꯨꯠꯁꯤ ꯀꯗꯛ ꯅꯤꯛꯑꯦꯕ ꯑꯥꯏ ꯏꯕꯦꯆꯧꯕꯤ ꯅꯪꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯤꯔꯤꯁꯦ ꯍꯣꯇꯦꯜꯁꯤꯗ ꯇꯣꯏꯅ ꯎꯕꯗꯨꯗ ꯂꯩꯔꯝꯒꯅꯤꯅ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯅ ꯅꯪ ꯉꯥꯏꯔꯤꯁꯦ ꯏꯃꯥ ꯇꯥꯃꯣꯅ ꯑꯩ ꯉꯥꯏꯔꯝꯃꯤꯁꯦ ꯀꯔꯤ ꯂꯩꯔꯒꯦ ꯇꯥꯃꯣ ꯌꯥꯝ ꯂꯨꯕ ꯋꯥꯒ ꯃꯥꯜꯂꯤꯀꯣ ꯃꯥꯅꯦ ꯌꯥꯝ ꯂꯨꯕ ꯋꯥꯅꯦ 시기 와서 너원다 항도디 강으로이다바 아또보다 항으로서 파자다바 아두기니 너희 swai드기 미니 너원다 항아디 너 swai드는 기 강가니 타모 뽕세 야슬락드레 미 우나도이니 까이와노 차차 하이로세 아이나 강보여디니 로이 하이기 타모 그노니 이베사오비 너희 swai드 타바토 미코바마 강브로 아이 너무 마팅나크레 너희 swai드기니 năng khangadi hairong ne is masang mato phajabi samkhrabi lemkhrabi nupido khangina tamu gise kenom khalpa maliko tamona phana khoi thakuna su nga do phaba ngamoi tamo nga thudauba maphamda khoi thakpiuda kana dabada matam mangaga tukani hai ibesaubi nang kari kaino nang ngang imam do mina targa adugi natene aina haise kainone madu handa mai mapuroi baga khara saunabra mapuroi bana mirai bibra kainom toba maline aduda sum nungai tadana wari sananing bai tare awan nungai sum share toning bai tare adugi nida nang lana khanuda adumaksu nati aina hairis na ne direct lambi tamona chatliba chatke hariba lambi na ne koira chatke haba adu panthung pamdi amata ne haba tamo 미기 뭐와 마부로이브나 미라이비레 하이드나 타모나 와비리바 하 타모나 템전비기 하이라바 타모 아이나 하이스다 그리 캣나게 미 썸마나드로 판통팜 썸마니 하이바 아이기 람비스나 다이렉 타바 람비 타모나 하이드네 꼬이라 정글 파우로가 ꯆꯠꯂꯒꯅꯦ ꯂꯥꯁꯇ ꯑꯔꯣꯏꯕꯗ ꯄꯟꯊꯨꯡꯐꯝꯗꯤ ꯃꯥꯟꯅꯕ ꯅꯠꯇ꯭ꯔꯣ ꯇꯥꯃꯣ 이베사오비 ꯅꯪꯁꯦ ꯈꯪꯈ꯭ꯔꯄꯣꯅꯤ ꯍꯩꯈ꯭ꯔꯕ ꯉꯥꯡꯕꯁꯨ ꯑꯗꯣ ꯅꯪꯅꯅꯦ ꯈꯔ ꯐꯅꯕ ꯑꯝꯇ ꯁꯤꯜꯂꯣꯕ ꯑꯩ ꯃꯥꯏ ꯅꯝꯕꯔ ꯄꯥꯝꯃꯤ ꯅꯪ ꯃꯥꯏ ꯅꯝꯕꯔꯗꯣ ꯑꯝꯇ ꯂꯧꯕꯤꯔꯣ ꯄ꯭ꯂꯤꯖ ꯑꯩ ꯅꯪꯒꯤ ꯀꯩꯅꯣ ꯆꯥꯅꯅꯕ ꯑꯩ ꯇꯧꯒꯦꯕ
ꯅꯪ ꯁꯣꯏꯗꯕꯤꯗ ꯑꯝꯇ ꯂꯧꯕꯤꯔꯣ ꯅꯝꯕꯔꯗꯣ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯧꯕꯤꯔꯛꯀꯦꯔꯥ ꯇꯥꯃꯣ ꯑꯗꯨ ꯏꯆꯣꯞ ꯆꯣꯞꯅꯗꯧ ꯃꯥꯜꯂꯤꯗ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯒ ꯃꯥꯟꯅꯗꯕꯅꯤ ꯍꯥꯏꯕ ꯌꯥꯝ ꯆꯝꯕꯅꯦ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯗꯕꯅꯤ ꯑꯗꯣ ꯍꯪꯕꯨꯗꯤ ꯍꯪꯉꯛꯀꯦꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯑꯩ ꯃꯤ ꯎꯅꯒꯗꯕ ꯂꯩ ꯍꯣꯔꯦꯟꯅꯦ ꯅꯨꯡꯊꯤꯟ ꯄꯨꯡ 3ꯒ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯦ ꯑꯩ ꯌꯦꯡꯉꯛꯑꯒꯦ ꯑꯗꯨꯗ ꯃꯌꯨꯝ ꯆꯠꯂꯒ ꯇꯟꯖꯥ ꯌꯦꯡꯉꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯛꯀꯦ ꯑꯗꯨꯒ ꯇꯥꯃꯣꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯌꯥꯏꯗꯅ ꯇꯥꯃꯣ ꯐꯔꯦ ꯍꯣꯔꯦꯟꯗꯣ ꯌꯦꯡꯉꯣ ꯑꯩ ꯍꯔꯥꯎ ꯍꯔꯥꯎ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯄꯥꯎ ꯅꯨꯡꯉꯥꯏꯍꯜꯂꯣ ꯁꯦ ꯂꯨꯄꯥ 1,000,000ꯅꯤ ꯁꯤ ꯍꯥꯟꯅ ꯄꯥꯏꯌꯣ ꯅꯪꯒꯤ ꯀ꯭ꯋꯥ ꯇꯂꯞ ꯆꯥꯎ ꯑꯗꯨꯒ ꯅꯝꯕꯔꯗꯣ ꯀꯥꯎꯅꯨꯀꯣ ꯅꯝꯕꯔꯗꯨꯅꯤ ꯑꯩꯅ ꯉꯥꯏꯗꯣꯏꯁꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯂꯩꯍꯧꯀꯣ ꯍꯣꯔꯦꯟ ꯄꯥꯎ ꯐꯥꯎꯅꯁꯦ ꯐꯣꯟꯗ 이와 아톰바시 파우바 세나방 감자까지다 미기 맛도 어묵 셈비들바 아스 마타 사이에 레카이스다 뭐만 강전닝바가 마인가 발리 트링아이다 와이세 haudoge hekta sei zabra khang ponte da aine sibra sangbram di tawani lupa lising amaju pisalangum to lawroi haiba sungam di paisa ni na as matha saye tamo kai sa toino doctor se na haige tawraga cosmo da ya sa toido ngasi ne oti masa ma tawgadabani na mi amaga lakmino nathana lakano na haire tamo ngasi ne oti tawdoido अदो अंदर चलो सेवा इतने चल पड़ो फरक ताता बने थबा तंबिये कैसे न जब थबा किसु ऐसे न हलानो या सतबु क्याम लुब थबक नो कनानो मा हौरगा चलो पैसा गिदी ऐ जीपे दा कपके होरेन फोन द मरोन हारो ऐसे थबक मा थोलक पने कना गनो हौरगा चमिनरो तमो नोंमता सिगा माइगा हाइदना वारी तातोक थासिन तंगनबा मतम फावबा एंगोंदा पिबिद्रिबा करिगिनो आइसिबु तमोगी कनासु ओइद्रबो अवा नुंगाइ तातोक तासिन थोक्तब्रो तमोगी मवंगसिदि फारे आई तमोदने सुंग आई हायरोय आइगिदि कनासु लेते ममल लेतबा पोत अमगो आइबु थवा साबिदबा आइबु करिसु खनबिदबा फारे तमो आई तमो हौररोय आई कनानो मगा चलगे आइबु अदुक यामना मिराइबिबा नुपी नोइगी हौनाबी अदुमाइन तोरकनो हैनदिने नते आइना नोइदा करी तौखरगे नते नोइना हाइबदा आइना करी पीदबा यावखरगेबा थबकना यादबगी तौरिबा ngakta natro sibo नोइने वखनो हेदन खंजलो नोइ कैसु नतबसिदा या सपबु आई यावदि याद्रबा हाइबनिदा याम लोन खंजलिदो कइनो थबकना यादबैने से मतम यादबगी नोइगिने हेंजन खंजनबिदो खल्लदि यारोय नकोक्तो चानी फरे तामो फजना चपिरुरो तौरी जेंगो सावरगा संग्रिने बमाइसे सोना कना थबकसिना बन लेंगै लेरे कोक्सिदने नुपी अंगांगी वखना कैम चंगदे तौबुदि वागा से ताथोक तासिन अम्ता तौद्रबने नुंदांग थेंग हलानी तुमनी चारनी थअनी ऑफिस चलनी लोइरे नुपी अंगांगा वरी साबगा संगदे साउंगे सावरसनेदा थबकना यादबबु ए चाउबा नंग थिंगनबा फरेदा आई ngasidi office tu khar thengna laani nang staff mayam duda aibu hangadi khara hairamuko nangna haladi haibani lakpudi lakani da taiboso ai haijege adu kari karamba asinba thabak leirage khara thengna laki haisibo yam chinba thabak pudi natida natai mado mapamda thinbiruge tawbani ngasi chatkani ye nupai khoinaga mapamda ka thinbibase harau khraponi nupina harau baibase imung santi leidoribani ne asengbagidi office ki thabakse si kaishu luba thabak nate khwaidagi luribadi aigi nupi angang sini khwaidi marudi mokhoi yaudravadi akhoina hingubagi kari kanaruni mokhoi busu harau han baibase aikhoi gi thawni matam sangde haidana mokhoi da matam pibidabase phatte mokhoi gisu matam pibigadamni kaithok pigadabani thengani nang chatlamo aine natai mado amta thinbiruge kiraga phajana lehorabani thau han hena tholakpani nang thingnaba yam phare nang khara hairamuko chaw baibo office ki thabang akta su leradi kokse sakhe tawi
ꯑꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤꯁꯨ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯒꯗꯕꯅꯤ, ꯍꯔꯥꯎꯍꯟꯒꯗꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯁꯨ ꯄꯨꯛꯃꯦꯟ ꯄꯥꯡꯃꯤꯟꯅꯗꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯔ ꯇꯧꯅꯒꯗꯕꯅꯤ. ꯆꯠꯂꯣ ꯆꯠꯂꯣ, ꯅꯪ ꯊꯦꯡꯉꯅꯤ. ꯑꯩꯁꯨꯅꯦ ꯅꯇꯩꯃ ꯑꯝꯇ ꯊꯤꯜꯂꯨꯈꯤꯒꯦ, ꯊꯦꯡꯉꯅꯤ. ꯇꯥꯏꯕꯣꯆꯧꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤ. ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯥꯜꯂꯕ ꯖꯥꯠꯂ? ꯅꯨꯄꯤ ꯑꯉꯥꯡꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯝ ꯀꯔꯤꯁꯨ ꯀꯥꯏꯊꯣꯛꯇꯦ ꯑꯩꯅ. ꯅꯣꯡꯃꯇ ꯊꯕꯛ ꯆꯠꯃꯤꯟꯅꯕ, ꯃꯥꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯅ ꯅꯣꯡꯃꯇ ꯇꯧꯗꯦ. ꯃꯌꯥ ꯆꯠꯄ ꯆꯠꯀꯅꯤ, ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯗꯕ. ꯑꯗꯨꯒ ꯇꯥꯏꯕꯣꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯄꯥꯝꯗ ꯊꯤꯜꯂꯣ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯊꯤꯟꯕꯤꯕ. ꯊꯕꯥꯗꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯗ. ꯑꯩꯕꯨ ꯆꯠꯃꯤꯟꯅꯔꯨꯔꯁꯤꯔꯥꯅꯦ. ꯑꯁ, ꯊꯕꯥꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯗ. ꯑꯣ, ꯃꯥꯅ ꯁꯥꯎꯔꯒ ꯆꯪꯈꯤꯕꯗꯣ, ꯀꯩꯁꯨ ꯂꯩꯇꯕ ꯃꯄꯥꯝꯗ ꯆꯠꯄꯒꯤ ꯐꯥꯎꯕ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯤꯟꯕꯤꯕ. ꯑꯗꯨꯒ ꯆꯠꯇꯕ ꯌꯥꯗꯕ ꯗꯣꯛꯇꯔꯗꯨꯕꯨꯅ ꯑꯩꯅ ꯀꯅꯥꯅꯣꯃꯒ ꯆꯠꯂꯣ ꯍꯥꯏꯗꯅ ꯂꯥꯏꯊꯣꯛꯄꯤꯕ. ꯑꯣꯐꯤꯁꯀꯤ ꯊꯕꯛꯅ ꯍꯦꯟꯅ ꯂꯨꯏ ꯈꯜꯂꯤꯕ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕ. ꯊꯕꯥꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯩ ꯊꯤꯟꯕꯤꯔꯨꯔꯒꯦ. ꯃꯥꯗꯣ ꯁꯥꯎꯔ ꯆꯪꯈꯤꯕꯅꯤ. ꯃꯤꯅꯨꯡꯁꯤ ꯐꯪꯗꯕ ꯃꯐꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯒꯅꯤ? ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ. ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ. ꯕꯣꯔ ꯁꯥꯍꯦꯕ ꯑꯣꯡꯕꯤ ꯁꯅꯥꯇꯣꯝꯕꯤꯗꯣ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯅꯤꯛ ꯆꯥꯟꯒꯤ ꯃꯐꯝꯗꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯐꯪꯈꯤꯗꯦ. ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯈꯤꯕꯒꯦ? ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯃꯦꯛꯁꯋꯦꯜ, ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ, ꯃꯍꯥꯛꯅꯗꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯅꯨꯡꯁꯤꯕ ꯆꯣꯅ ꯄꯤꯕ ꯉꯝꯈꯤ. ꯅꯨꯡꯁꯤꯕ ꯂꯩꯇꯕ ꯃꯐꯝꯗ ꯀꯅꯥꯁꯨ ꯂꯩꯅꯤꯡꯂꯣꯏ. ꯀꯅꯥꯅꯣ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯥꯔꯛꯏꯁꯤꯅ? ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯅꯤꯅꯦ. ꯏꯄꯨꯔꯣꯏꯕꯅ ꯊꯦꯝꯃꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯊꯦꯝꯃꯛꯏꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯈꯪꯗꯦꯗ. ꯊꯋꯥꯏꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯕꯁꯦ. ꯑꯗꯣ ꯃꯦꯁꯦꯖꯁꯦ ꯍꯟꯁꯤꯔꯥꯅꯦ ꯑꯩꯕꯣ? ꯊꯋꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯍꯟꯁꯤꯔꯥ ꯑꯩꯕꯣ? ꯑꯁ, ꯑꯩꯁꯦ ꯂꯨꯍꯣꯡꯉꯕꯅꯦ. ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯦꯁꯦꯖ ꯊꯥꯅꯕ ꯀꯥꯏꯅ ꯇꯨꯀꯠꯆꯩꯗ. ꯈꯣꯏꯗꯧꯗꯤ ꯌꯥꯝ ꯁꯣꯛꯅꯤꯡꯉꯕꯅꯦ. ꯑꯩꯁꯦ ꯄꯨꯔꯥ ꯄꯥꯛ ꯆꯥꯕꯅꯦ. ꯑꯩ ꯀꯥꯏꯅꯕ꯭ꯔꯥ ꯀꯥꯏꯅꯗꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯅ ꯇꯧꯔꯅꯤ. ꯇꯁꯦꯡꯅꯃꯛꯀꯤ ꯀꯥꯏꯅꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ. ꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ ꯑꯩꯅ ꯁꯥꯎꯔꯦ ꯀꯩꯝꯇ ꯌꯦꯡꯕꯤꯔꯛꯇꯕ, ꯑꯩꯅ ꯁꯤꯃ ꯋꯥꯔꯧꯔꯦ ꯀꯩꯝꯇ ꯍꯪꯕꯤꯔꯛꯇꯕ. ꯉꯁꯤꯗꯤꯅꯦ ꯑꯁꯦꯡꯕ ꯑꯃ ꯈꯪꯕꯅ ꯐꯔꯅꯤ. ꯀꯥꯏꯅꯊꯣꯛꯑꯁꯨ ꯀꯥꯏꯅꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ. ꯊꯕꯥꯇꯣꯝꯕꯤ, ꯅꯪ ꯗꯣꯛꯇꯔ ꯆꯠꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯂꯥꯛꯑꯣ, ꯑꯩꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯅꯥꯔꯤꯁꯦ ꯑꯩꯅꯦ, ꯇꯥꯃꯣ ꯅꯠꯇꯦ. ꯗꯣꯛꯇꯔ ꯆꯠꯄ ꯆꯠꯇꯕ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ, ꯑꯩꯒꯤ ꯍꯛꯅꯤ. ꯇꯥꯃꯣ, ꯉꯁꯤꯗꯤ ꯋꯥ ꯑꯃ ꯆꯞ ꯆꯥꯅ ꯉꯥꯡꯅꯁꯦ. ꯑꯗꯨꯒ ꯂꯩꯈꯥꯏ ꯁꯦꯡꯉꯒ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯀꯦ. ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕꯁꯨ ꯌꯥꯏ, ꯂꯩꯇꯕꯁꯨ ꯌꯥꯏ. ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯌꯨꯝꯗ ꯂꯩꯕ ꯌꯥꯏ, ꯂꯩꯇꯕ ꯌꯥꯏꯗꯤ ꯀꯩꯅꯣ? ꯅꯠꯇꯦ, ꯌꯨꯝꯗ ꯂꯩꯇ꯭ꯔꯗꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯅꯣꯕ ꯊꯕ? ꯑꯁ, ꯋꯥꯊꯤ ꯉꯥꯡꯉꯦ. ꯂꯥꯛꯑꯣ, ꯗꯣꯛꯇꯔ ꯆꯠꯂꯁꯤ, ꯊꯦꯡꯉꯅꯤꯌꯦ. ꯂꯥꯛꯑꯣ. ꯌꯥꯔꯦ ꯇꯥꯃꯣ, ꯑꯩꯒ ꯆꯠꯀꯗꯧꯔꯤꯕ ꯃꯇꯝꯗꯣ ꯄꯥꯝꯃꯨꯗ꯭ꯔꯣ? ꯇꯥꯃꯣꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯅꯕ ꯊꯝꯕꯤꯌꯣ. ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ. ꯑꯩ ꯂꯩꯔꯤ, ꯑꯩ ꯏꯁꯥ ꯂꯩꯔꯤ. ꯑꯩꯅ ꯉꯝꯅꯕ ꯂꯣꯏꯅꯃꯛ ꯍꯣꯠꯅꯒꯅꯤ. ꯑꯗꯨꯒ ꯇꯥꯃꯣ, ꯁꯤꯃꯗꯤ ꯍꯥꯏꯌꯨ, ꯑꯩ ꯌꯥꯎꯗ꯭ꯔꯕꯁꯨ ꯇꯥꯃꯣ ꯍꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇ꯭ꯔꯥ? ꯑꯁ, ꯊꯕꯥ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯑꯩ ꯅꯪ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ? ꯍꯣꯏ, ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯈꯔꯕꯨꯗꯤ ꯂꯩ. ꯑꯗꯣ ꯑꯩꯅ ꯅꯪꯁꯦ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦꯕ. ꯑꯩꯅ ꯅꯪꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯒ ꯂꯧꯔꯒ ꯂꯨꯍꯣꯡꯉꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗ ꯊꯕꯛꯁꯦ ꯌꯥꯝꯕꯁꯤꯗ ꯈꯔ ꯂꯥꯏꯊꯣꯛꯎꯔꯦꯕ ꯅꯪꯁꯦ. ꯑꯗꯨꯒꯤꯅꯦꯕ, ꯁꯥꯎꯅꯣꯕ. ꯑꯩꯗꯣ ꯅꯪ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦꯕ. ꯅꯪꯗꯣ ꯌꯥꯝ ꯅꯨꯡꯁꯤ. ꯑꯗꯨꯗ ꯊꯕꯛꯁꯦ ꯌꯥꯝꯕꯁꯤꯗꯅꯦ, ꯀꯣꯛ ꯉꯥꯎꯔꯛꯄꯁꯤꯗ ꯈꯔ ꯄꯨꯅꯔꯗꯤꯅ ꯇꯧꯕꯅꯦꯕ. ꯑꯗꯨꯒꯤꯅꯦꯕ. ꯌꯥꯔꯦ ꯇꯥꯃꯣ, ꯑꯩ ꯂꯣꯏꯅ ꯈꯪꯉꯦ. ꯊꯕꯛ ꯆꯤꯟꯕ ꯉꯥꯛꯁꯨ ꯅꯠꯇꯦ. ꯑꯩꯁꯦ ꯇꯥꯃꯣꯒꯤ ꯃꯐꯝꯗ ꯆꯠꯅꯐꯝ ꯈꯪꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ?
ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯃꯇꯝ ꯈꯖꯤꯛ ꯐꯥꯎꯕ ꯀꯥꯏꯊꯣꯛꯄ ꯄꯥꯝꯃꯨꯔꯕ ꯅꯠꯇ꯭ꯔꯣ? ꯑꯁꯨꯛ ꯉꯝꯗ꯭ꯔꯕ ꯐꯥꯎꯕꯗ ꯗꯣꯛꯇꯔ ꯆꯠꯃꯤꯟꯅꯅꯤꯡꯗꯕ, ꯑꯩꯒꯤ ꯋꯥ ꯅꯣꯡꯃꯗ ꯇꯥꯗꯕ, ꯁꯤꯒ ꯃꯥꯏꯒ ꯍꯥꯏꯗꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ, ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ, ꯏꯆꯥꯒꯤꯗꯃꯛ ꯀꯔꯝ ꯀꯥꯟꯗ ꯋꯥꯔꯤ ꯁꯥꯕ ꯌꯥꯎꯈꯤꯒꯦ? ꯇꯥꯃꯣꯁꯨ ꯇꯥꯃꯣ ꯊꯣꯛꯄ, ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯂꯩꯌꯨ ꯍꯥꯏꯗꯅ ꯇꯥꯃꯣꯅ ꯇꯧꯈꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ? ꯑꯩ ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯄꯥꯝꯗꯦ. ꯑꯩ ꯁꯅꯥꯁꯨ ꯄꯥꯝꯗꯦ, ꯄꯩꯁꯥꯁꯨ ꯄꯥꯝꯗꯦ. ꯑꯩ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯄꯥꯝꯃꯦ. ꯇꯥꯃꯣ, ꯑꯩ ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯄꯥꯝꯗꯤꯌꯦ. ꯑꯩ ꯄꯩꯁꯥꯁꯨ ꯄꯥꯝꯗꯦ, ꯁꯅꯥꯁꯨ ꯄꯥꯝꯗꯦ. ꯑꯩꯅ ꯄꯥꯝꯕꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯑꯩ ꯄꯥꯝꯃꯦ. ꯑꯩꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯀꯤꯌꯔ ꯇꯧꯕꯗꯣ ꯑꯩ ꯄꯥꯝꯃꯦ. ꯇꯥꯃꯣ, 이번이 카이나르소 카이나르세. ꯇꯥꯃꯣꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯃꯇꯝ ꯈꯖꯤꯛ ꯐꯥꯎꯕ ꯀꯥꯏꯊꯣꯛꯅꯤꯡꯗꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯩ ꯏꯊꯟꯗ ꯂꯩꯕꯒꯨꯝꯅ ꯈꯜꯂꯦ. ꯇꯥꯃꯣ, 이번이 ꯋꯥ ꯂꯣꯏꯁꯤꯟꯅꯔꯁꯦ. ꯑꯩ ꯁꯤꯒꯤ ꯃꯑꯣꯡꯗ ꯑꯩ ꯍꯤꯡꯕ, ꯑꯩ ꯃꯈꯥ ꯇꯥꯅ ꯍꯤꯡꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ. ꯊꯕꯥ, ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯔꯛꯀꯅꯨ. ꯅꯠꯇꯦ, ꯍꯧꯖꯤꯛꯄꯨ ꯈꯥꯏꯅꯕ ꯌꯥꯕ ꯃꯇꯝ ꯂꯧ. ꯍꯥ, ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯁꯤꯗ ꯄꯥꯈꯟꯗꯦ ꯈꯟꯖꯜꯂꯗꯅ ꯅꯣꯏ ꯅꯨꯄꯤꯒꯤ ꯄꯥꯈꯟꯗ ꯈꯟꯖꯟꯕꯗꯣ ꯇꯧꯅꯨ ꯍꯥꯏꯕ. ꯑꯩꯅ ꯅꯣꯏꯕꯨ ꯀꯥꯏꯗ ꯃꯤꯔꯥꯏꯕ ꯌꯥꯎꯈ꯭ꯔꯒꯦꯕ? ꯑꯩꯗꯣ ꯊꯕꯛ ꯆꯤꯟꯕꯒꯤ ꯃꯇꯝ ꯁꯪꯗꯕꯒꯤ ꯇꯧꯕꯅꯦ ꯍꯥꯏꯔꯦꯗꯅ. ꯅꯠꯇꯦ, ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯁꯤꯗ ꯀꯩꯅꯣꯕ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣꯕ? ꯑꯗꯨꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯕ ꯑꯗꯨꯕꯨ? ꯇꯧꯅꯨ. ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯁꯤꯗ ꯂꯥꯛꯑꯣ. ꯗꯣꯛꯇꯔ ꯆꯠꯂꯨꯔꯁꯦꯕ. ꯂꯥꯛꯑꯣ. ꯍꯣꯏ, ꯇꯥꯃꯣꯗꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯑꯣꯏꯔꯝꯒꯅꯤ. ꯃꯔꯝꯗꯤ ꯑꯩꯁꯦ ꯀꯩꯁꯨ ꯅꯠꯇꯕ ꯄꯣꯠ ꯑꯃꯒꯨꯝꯅ ꯎꯕꯒꯤꯅꯦ ꯇꯥꯃꯣꯅ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯅꯤ ꯍꯥꯏꯕꯤꯔꯤꯗꯣ. ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯋꯥ ꯌꯥꯎꯈ꯭ꯔꯕꯣ? ꯁꯪꯒꯠꯇꯅ ꯏꯁꯧ ꯂꯥꯡꯉꯗꯅ ꯅꯣꯡꯃꯇ ꯁꯤꯃ ꯉꯝꯗ꯭ꯔꯦꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯀꯩ ꯌꯥꯎꯈ꯭ꯔꯒꯦ? ꯊꯕꯛꯄꯨꯗꯤ ꯆꯤꯜꯂꯦ, ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ, ꯋꯥꯔꯧꯔꯤꯕ, ꯅꯨꯡꯉꯥꯏꯇꯕ, ꯁꯥꯎꯅꯤꯡꯕ ꯃꯌꯥꯝꯁꯦ ꯅꯣꯡꯃꯗ ꯇꯥꯃꯣꯅ ꯍꯪꯕꯤꯈ꯭ꯔꯕꯣ? ꯅꯪ ꯀꯔꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ? ꯅꯪ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯅ? ꯇꯥꯃꯣ, ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎ ꯍꯧꯕꯅꯦ. ꯑꯩ ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯄꯥꯝꯗꯦ. ꯁꯤꯒꯤ ꯃꯑꯣꯡꯗ ꯑꯩ ꯃꯈꯥ ꯇꯥꯅ ꯇꯥꯃꯣꯒ ꯍꯤꯡꯃꯤꯟꯅꯕ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ. ꯃꯤꯒꯤ ꯌꯦꯡꯉꯨꯔꯒ ꯑꯩꯒꯤ ꯏꯃꯨꯡ ꯌꯦꯡꯕꯁꯦ ꯌꯥꯝ ꯈꯦꯠꯅꯩ. ꯑꯩ ꯄꯥꯝꯗꯦ. ꯑꯩ ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ. ꯀꯩꯁꯨ ꯅꯠꯇꯕ ꯋꯥ ꯑꯣꯏꯔꯕꯁꯨ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯁꯤꯒꯤ ꯃꯑꯣꯡꯗ ꯑꯩ ꯍꯤꯡꯕꯗꯤ. ꯊꯕꯥ ꯇꯣꯝꯕꯤ, ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ. ꯑꯩ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯒꯅꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯆꯪꯉꯛꯏꯕꯁꯦ. ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯀꯩꯁꯨ ꯈꯟꯖꯜꯂꯨꯗꯅ ꯇꯧꯔꯨꯕ ꯉꯥꯛꯇꯅꯤ. ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯇꯧꯕꯗꯤ ꯁꯨꯡꯅꯠ ꯅꯠꯇꯦ. ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ, ꯈꯔ ꯌꯥꯡꯅ ꯂꯥꯏꯊꯣꯛꯅ ꯂꯧꯔꯨꯕ ꯑꯗꯨꯅꯅꯦ. ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨ. ꯁꯤꯗꯒꯤꯗꯤꯅꯦ ꯅꯪꯁꯦ ꯋꯥꯔꯧꯁꯨ ꯋꯥꯔꯧꯍꯜꯂꯔꯣꯏ, ꯁꯥꯎꯁꯨ ꯁꯥꯎꯍꯜꯂꯔꯣꯏ. ꯅꯣꯡ ꯐꯥꯗꯣꯛ ꯈꯟꯅꯕꯗꯒꯤ ꯍꯦꯟꯅ ꯑꯩ ꯅꯪꯕు ꯂꯨꯅ ꯇꯧꯗꯣꯏꯅꯦꯕ. ꯊꯕꯛ ꯈꯨꯗꯤꯡꯃꯛ 이번이 ꯂꯣꯏ ꯇꯧꯃꯤꯟꯅꯁꯤ. ꯆꯥꯛ ꯊꯣꯡꯉꯁꯨ, 이몽기ꯊꯕꯛ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯩ ꯂꯣꯏ ꯃꯇꯦꯡ ꯄꯥꯡꯒꯦꯕ. ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯣꯕ. ꯁꯦ, ꯁꯥꯎꯔꯅꯨꯕ. ꯗꯣꯛꯇꯔꯗꯣ ꯆꯠꯂꯨꯔꯁꯤ. ꯂꯥꯛꯑꯣ. ꯑꯗꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯪꯒꯤ ꯅꯆꯤꯟꯃꯛꯅ ꯁꯨꯃꯥꯏꯅ ꯗꯣꯡ ꯍꯥꯏꯗꯣꯔꯛꯑꯣꯕ. ꯑꯗꯨꯏꯗꯤ ꯑꯩꯁꯨ ꯈꯪꯉꯦꯕ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ. ꯅꯨꯄꯤ ꯅꯣꯏꯗꯤ ꯏꯃꯣꯁꯅꯦꯜꯗꯣ ꯋꯥꯡꯕꯅꯤꯅ ꯁꯨꯠ ꯇꯧꯔꯒ ꯃꯆꯤ ꯃꯔꯣꯟꯗ ꯄꯩꯗꯅ ꯑꯗꯒꯤ ꯁꯨꯛꯇꯣꯛꯇꯅ ꯂꯩꯕꯗꯣ ꯅꯨꯄꯥ ꯑꯩꯈꯣꯏꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯌꯥꯝ ꯀꯟꯅ ꯉꯝꯗꯦꯕ. ꯑꯗꯨꯅꯅꯦꯕ. ꯑꯗꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯗꯤꯅꯦ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯑꯣꯕ ꯀꯣ. ꯑꯗꯨꯏꯗꯤ ꯑꯩꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯃꯦꯕ. ꯑꯗꯣ ꯅꯪꯒꯤ ꯈꯥꯏꯅꯔꯁꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ. ꯁ꯭ꯋꯥꯏ ꯂꯥꯎꯋꯦ. 이번이 카이나르디네. 아이수 시키더우네. 줌시다가 아무도 레이로이. 아도 사와노 아이 라레. 독터 잡아 팅하네. 라오. 잘라세. 라오. 타바두부 욤다가 레이키살로. 마기 마푸로이버드디 오피스 람마니. 타바도 레라마디 파니다. 아이나 호도가 떠리바 와세. 야라디 파도네. 아잉원다기 페사세 마기드나바. 루파 리싱 아마네 피라미세. ꯀꯧꯔꯒ ꯍꯦꯛꯇ ꯌꯦꯡꯉꯒꯦ. ꯊꯕꯥ ꯇꯣꯝꯕꯤ ꯂꯩꯇꯖꯥꯠꯂꯣ ꯁꯤꯕꯣ? ꯏꯆꯦ ꯏꯕꯦꯆꯧꯕꯤ, ꯀꯩ ꯂꯩꯔꯒꯦ? ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯑꯦ. ꯍꯩ, ꯑꯔꯨꯕ ꯋꯥꯔꯤꯅꯤ. ꯁ꯭ꯋꯥꯏꯗꯒꯅꯦ ꯃꯤ ꯇꯥꯕ ꯌꯥꯕ ꯅꯠꯇꯦ. ꯃꯅꯨꯡꯗ ꯁꯥꯁꯤꯔꯥ? ꯀꯌꯥꯝ ꯂꯨꯕ ꯋꯥꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯌꯥꯏꯌꯦ, ꯃꯅꯨꯡꯗ ꯁꯥꯁꯦ. ꯀꯩ ꯋꯥꯅꯣ ꯏꯆꯦ? ꯍꯥꯏꯔꯛꯑꯣꯕꯁꯦ.
Hay, paisaga tin paigrajani. Masak matauga sinane pura Korean. Spek upaga tin phaze haba. Spek upam tabra kaure. Court ka litlaga ne office ki thabaka tawriba. Thada ne lising humdra sarize. Ado nangna ne ma se khangba khangraba di khangde. Mana di nangde masang monna khanglerame ba. Message su hanjan jan thaba jani number piona. Ado nangna pirak tiye. Ado mana number lobiro haidi ba. Ado number do pi khrasidana. Ado mori sna nuai ba niyam ne bima. Awa nuai share tok tho o khangaba. Awa ba ga loi kokpani. Ise haina de ko thok tor kanu yum gai do wa. As kanano ga khamjate ko ai. Hai thok na te. Nangna thagat pe status story ma'am do ma loi u ba jani. Nanga noi gi nupa ga sauna bra khangde. Thawai nuai tana thagat pa do ma ne urura ba jani. Ma na ne thawai nuai man da na awa nuai share taw doi ni a kaim da taw ga da ba na te icham cham na pau phong na sena hairak pa gi wa ni nang ba ja ja tha nei ta khanjal la bro mi sam na khang na sena hai ba du bo adu bu kai do ge kana no hai se bo ai ga se ya mun na khang na dana o messenger da message thar pa nu pa ta soi gi oiram gani sum angau ba man ba da na tra hai na da bana se aigi ipuroi bagi mohosilaga mana thembi doriba karan turat ise haina diko adugo mado tobira kano ingonda ise na toriba thabak tu su ai mun na khangi nakai sina ne ise bu kaino kaino yam ngangna bade ise nupa na ha singa chaka tobado khitto u kai dorage ahan thangda lemba sunate othang na haina khidre thaba tombi ai bu hana sumai doram bro mapuroi bana thoi bidrabi aise khongpham lana thangu badagi ngasidi mayamna lukha komda chingkhat pibagi mohotane hena hena namsin biramabani hagut pangam datnaba aisu kaidorubano haidana si mangaina ne punsida leli bani ne aise nungairam da boining bro ha aise nungairam da boining bro sumaina hingi se punsiro dali ne aise mayam mirak tin ba yadraba mangaba mini ko haidana tumam dai khunigi itatta khanjariba kaidoruni ipuroi bagi minungsi su phangdre aduna ne ai nuai thok patami bane ai nuai thok patami bane nupi oi bina mapuroi ba amadagi pamle ba minusi do phangrabada kemong yamna nungai ramoi kemong yamna waram gani haibado thaba tombi nang su khangam gani ai dine sungpang phangaktrabane minusi no mate ingonda inti nungai na ngangde ngangbaga saibaga sakbaga mi yi khwai gidi nusi jana na lemina tro ai gidi ne ngangbaga saibaga aina ngangba wa suta tabidi aisu sauningakdana mana ngangba wa do suta tardi adudagi khana jainarakpa yauraga ne nongma gi thaptungnarakpadagi sigi pibam se yaukribane nupi oibina pamli base sana lupa paisa amada nate laira basune magi mapuroi bagi minungsi do suona phangbaduni taba tombi aise sumana pamba minati aisu pamdi sigi lambi se ipuroi bagi minusi phangaga nungai na hingbado aisu pami ise haukrabadi haukredana ado lale khangabadi khongphamdo handok piyoise akoi myam nei sidi ise ga khangnariba nupa myam do loinama kauro aduga ne phadna wai saraga tokthoknaro ise hanagi punsida hanjinaba honarase ise aisune ngasidi akoi thamuga sabi wa mangangnarage khainarage lepurabane adubu ahi nupase gyan taraga yumna jangakpai wanida mase aise nungdi nungsibajani aduda sum laithongnarakpadagi thaptongnarakpa adudagi sum kaishamta khanadabi mawongda leinarakpado aduna oibajani ado khara su khangbifam thoi aina ngangba wa mana ngangba wa loinamak tanagadabane ise ado nupa do haido hoko ai ngamoi khoi tamonaga tardine salan sanarani as nupa lising ama handokba tari bodorisibo ado thaba tombi aroi boina amutang ni una thomudana nupa lising ama piliya mana kwasa wana keguma phone number lawradi ado mado mapana leiramgen haibane ba asi khongnang makhongda budi leiramgane ba ado ai aduguma mi ate khoi nupa ni ade khote dang haiba orasu tholagam da haibigera nupa lising ama je pamuin tawne ba
ꯑꯁ ꯏꯆꯦ ꯐꯔꯛ ꯇꯥꯅꯤꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯂꯩꯕꯅꯤ ꯃꯥꯅꯒ ꯇꯥꯔꯗꯤꯅꯦ ꯁꯥꯜ ꯁꯥꯔꯅꯤ ꯏꯆꯦ ꯑꯩꯁꯨꯅꯦ ꯗꯣꯛꯇꯔ ꯆꯠꯀꯦ ꯇꯧꯕꯅꯤ ꯍꯥ ꯅꯣꯏ ꯅꯨꯄꯥ ꯂꯩꯌꯦ ꯑꯁ ꯑꯩꯗꯤ ꯃꯥ ꯂꯩꯇꯕꯣꯏ ꯅꯤꯡꯗꯅ ꯋꯥꯒꯁꯦ ꯀꯟꯅ ꯀꯟꯅ ꯉꯥꯡꯉꯨꯔꯦ ꯑꯗꯨꯒ ꯅꯪ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯏꯁ ꯏꯆꯣꯞ ꯆꯣꯞꯅꯕ ꯇꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯊꯕꯥ ꯇꯣꯝꯕꯤ ꯑꯩ ꯆꯠꯂꯦꯀꯣ ꯑꯩ ꯆꯠꯂꯦ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯑꯁꯤꯒꯤ ꯃꯧ ꯅꯨꯄꯥ ꯀꯣꯏꯕꯤꯁꯦ ꯂꯥꯛꯑꯒ ꯖꯨ 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 ꯇꯧꯔꯝꯃꯤꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯅꯨꯄꯤꯅꯦꯁꯦ ꯈꯪꯉꯕ ꯀꯩꯗꯧꯕꯒꯤꯅꯣ ꯃꯥꯒ ꯋꯥ ꯉꯥꯡꯅꯔꯤꯗꯤ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣꯕ ꯇꯥꯃꯣ ꯋꯥꯔꯤꯁꯦ ꯑꯩ ꯑꯃꯠꯇ ꯂꯣꯠꯇꯅꯅꯦ ꯇꯥꯃꯣꯗ ꯂꯣꯏ ꯂꯤꯊꯣꯛꯀꯦ ꯇꯥꯃꯣ ꯍꯥꯟꯅ ꯁꯥꯎꯒꯅꯨ ꯑꯩ ꯂꯣꯏ ꯂꯤꯒꯦꯕ ꯑꯩꯅ ꯇꯥꯃꯣꯗ ꯋꯥꯔꯧꯕ ꯁꯥꯎꯕ ꯃꯇꯝꯗ WhatsApp ꯁ꯭ꯇꯦꯇꯁ ꯊꯥꯒꯠꯂꯤꯗꯅ ꯇꯥꯃꯣ ꯎꯅꯕ ꯍꯥꯏꯗꯅ ꯇꯥꯃꯣꯅ ꯔꯤꯄ꯭ꯂꯥꯏ ꯀꯩꯝ ꯄꯤꯕꯤꯔꯛꯇꯕꯗꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯥꯎꯅꯤꯡꯗꯅ ꯑꯩꯁꯦ ꯐꯦꯁꯕꯨꯛꯀꯤ ꯁ꯭ꯇꯣꯔꯤꯗ ꯑꯃꯨꯛ ꯊꯝꯕꯅꯦꯕ ꯇꯥꯃꯣ ꯎꯅꯕꯅꯦ ꯍꯥꯏꯗꯅ ꯈꯔꯗ ꯑꯣꯏꯔꯁꯨ ꯋꯥꯍꯩ ꯋꯥꯇꯥꯗ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯀꯅꯤ ꯈꯟꯗꯅ ꯑꯗꯣ ꯇꯥꯃꯣ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯍꯥꯏꯕꯤꯔꯛꯇꯦꯗꯅ ꯌꯦꯡꯉꯒ ꯑꯗꯩꯗꯨꯗꯅꯦ ꯐꯦꯁꯕꯨꯛꯀꯤ ꯁ꯭ꯇꯣꯔꯤ ꯊꯝꯕꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯎꯔꯕꯖꯥꯠꯅꯤ ꯑꯩꯒꯤ ꯁ꯭ꯇꯣꯔꯤꯗꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯋꯥꯈꯜ ꯑꯋꯥꯕ ꯈꯟꯒꯅꯨ ꯀꯩꯗꯧꯕꯒꯤꯅꯣ ꯋꯥꯔꯤ ꯁꯤꯌꯔ ꯇꯧꯔꯛꯎ ꯈꯣꯠꯂꯣꯅ ꯑꯗꯣ ꯑꯩ ꯃꯦꯁꯦꯖꯇꯣ ꯍꯟꯗꯦꯕ ꯇꯥꯃꯣ ꯑꯁꯦꯡꯕ ꯄ꯭ꯔꯣꯃꯤꯁ ꯑꯩ ꯍꯟꯗꯦꯕ ꯃꯦꯁꯦꯖꯇꯣ ꯑꯩꯁꯨ ꯍꯩꯅꯗꯦꯕ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯑꯩꯗꯣ ꯃꯁꯛ ꯈꯪꯕꯖꯥꯠꯅꯤ ꯈꯔ ꯑꯗꯩꯗ ꯍꯧꯖꯤꯛꯀꯤ ꯏꯆꯦꯗꯨꯗ ꯍꯪꯉꯒ ꯅꯝꯕꯔ ꯂꯧꯔꯛꯎ ꯈꯣꯠꯂꯛꯎꯅ ꯊꯥꯖꯤꯜꯂꯛꯏꯕ ꯑꯗꯨꯒꯤ ꯑꯁꯤꯗ ꯉꯥꯏꯍꯧꯋꯦ ꯀꯥꯏꯅ ꯍꯥꯏꯕꯅꯦ ꯑꯗꯨ ꯊꯣꯛꯎ ꯆꯣꯌꯦ ꯑꯩꯅ ꯇꯜꯂꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯩꯅ ꯇꯜꯂꯦ ꯍꯥꯏꯕ ꯑꯗꯣ ꯏꯆꯦꯅ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯒꯗꯕ ꯅꯠꯇꯦ ꯏꯆꯝ ꯆꯝꯅ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯈꯪꯅꯧ ꯈꯣꯠꯂꯨ ꯋꯥꯔꯤ ꯁꯥꯟꯅꯧ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯅꯄꯨꯔꯣꯏꯕꯅ ꯀꯔꯤꯝ ꯈꯪꯕꯤꯗ꯭ꯔꯕꯅꯤꯅ ꯃꯉꯣꯟꯗ ꯋꯥꯔꯤꯗꯣ ꯂꯤꯌꯣꯌꯦ ꯑꯗꯣ ꯇꯥꯃꯣ ꯑꯩ ꯇꯜꯂꯦꯕ ꯍꯩꯁꯨ ꯍꯩꯅꯗꯦꯕ ꯑꯗꯣ ꯅꯝꯕꯔ ꯂꯧꯔꯛꯑꯣꯅ ꯊꯥꯖꯤꯜꯂꯛꯏꯕ ꯅꯨꯄꯥꯗꯨꯅ ꯑꯗꯣ ꯑꯁꯤꯗ ꯉꯥꯏꯍꯧꯋꯦ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯑꯣꯏꯔꯁꯨ ꯊꯣꯛꯑꯣꯌꯦ ꯃꯉꯣꯟꯗ ꯂꯨꯄꯥ 1,000 ꯄꯤꯔꯛꯑꯦꯌే ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯊꯣꯛꯑꯣꯅ ꯍꯥꯏꯔꯝꯕ ꯑꯗ ꯑꯩꯅ ꯇꯣꯀꯠꯆꯩ ꯑꯗꯨꯒꯨꯝꯕꯗꯣ ꯍꯩꯅꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯈꯤꯕꯅꯦꯕ ꯇꯥꯃꯣ ꯑꯁꯦꯡꯕ ꯑꯩ ꯇꯧꯗꯦꯕ ꯑꯩ ꯀꯔꯤꯝ ꯇꯧꯗꯦ ꯇꯥꯃꯣ ꯃꯦꯁꯦꯖꯄꯨ ꯈꯟꯗꯦ ꯄꯥꯗꯦ ꯚꯥꯏ ꯍꯩꯁ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯃꯤꯒꯤ ꯅꯨꯄꯥꯅ ꯊꯦꯝꯃꯝꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯗ ꯑꯩꯅꯗꯤ ꯊꯕꯥꯅ ꯁꯥꯎꯕ ꯋꯥꯔꯧꯕꯗꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯦ ꯁꯥꯎꯅꯤꯡꯉ ꯁꯥꯎꯅꯤꯡꯒꯗꯨ ꯈꯔ ꯂꯩꯔꯒ ꯃꯥꯏ ꯐꯖꯈꯤꯅꯤꯅ ꯏꯆꯝ ꯆꯝꯅ ꯈꯟꯗꯣꯛꯎꯕꯁꯤꯗꯤ ꯌꯥꯝ ꯂꯥꯜꯂꯝꯃꯦꯗꯅ ꯅꯨꯄꯤꯅ ꯁꯥꯎꯕ ꯋꯥꯔꯧꯕ ꯇꯧꯔꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯩꯗꯧꯔꯦ ꯈꯣꯠꯂꯦꯅ ꯍꯪꯕꯤꯐꯝ ꯊꯣꯛꯏ ꯃꯁꯤ ꯍꯪꯗꯕꯁꯦ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯣꯏ ꯂꯩꯔꯝꯃꯤ ꯑꯁ ꯐꯔꯛ ꯌꯥꯝ ꯇꯥꯏꯕꯣ ꯁꯤꯗꯤ ꯈꯪꯅꯤꯗꯅ ꯑꯁꯤꯗ ꯉꯥꯏꯍꯧꯋꯤ ꯊꯣꯛꯂꯛꯎ ꯀꯥꯏꯅꯒ ꯈꯪꯅꯦꯕ ꯉꯁꯤꯗꯤ ꯍꯣꯏ ꯊꯕꯥ ꯇꯣꯝꯕꯤ ꯏꯁ ꯅꯄꯨꯔꯣꯏꯕ ꯑꯩ ꯑꯃ ꯂꯩꯅ ꯃꯤꯒꯤ ꯅꯨꯄꯥꯅ ꯊꯦꯝꯕꯤꯒꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯏꯅꯤꯅꯦ ꯃꯈꯧꯔꯤ ꯃꯦꯊꯠꯀꯦ ꯁꯦ ꯑꯩ ꯑꯃ ꯏꯆꯧ ꯆꯥꯎꯅ ꯂꯩꯔꯤꯁꯤꯕꯨ ꯃꯥꯅ ꯊꯦꯝꯕꯤꯒꯦ ꯀꯥꯏꯅ ꯃꯤ ꯎꯁꯤꯠꯇꯕ ꯈꯪꯗꯦ ꯉꯁꯤꯗꯤ ꯊꯤꯛ ꯇꯧꯒꯦ ꯂꯩꯔꯝꯃꯣꯕ ꯑꯩ ꯊꯣꯛꯎꯈꯤꯒꯦ ꯑꯁ ꯇꯥꯃꯣ ꯊꯣꯛꯈꯤꯅꯨꯕ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯗ꯭ꯔꯣ ꯋꯥ ꯂꯥꯎꯅꯔꯒ ꯑꯁ ꯊꯣꯛꯈꯤꯅꯨꯕ ꯇꯥꯃꯣ ꯍꯩꯃꯥ ꯊꯣꯛꯈ꯭ꯔꯦꯅꯦ ꯑꯁ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯑꯩ ꯊꯣꯛꯄꯒꯗꯤ ꯉꯝꯖꯔꯔꯣꯏ ꯃꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯑꯩ ला 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 ꯀꯩꯗꯧ ꯂꯩꯔꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇꯦꯅꯦꯁꯦ ꯐꯣꯟ ꯅꯝꯕꯔ ꯄꯨꯔꯛꯇ ꯊꯣꯛꯂꯛꯄ꯭ꯔꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯣꯝꯂꯥ ꯃꯤꯒꯤ ꯅꯨꯄꯤ ꯊꯦꯝꯕ ꯌꯥꯝ ꯍꯩ ꯍꯥꯏꯔꯤꯁꯦ ꯍꯥ ꯀꯩꯅꯣ ꯃꯥꯗꯣ ꯄ꯭ꯔꯞ ꯂꯥꯛꯒ ꯆꯣꯏꯇ꯭ꯔꯪ ꯄꯥꯇꯪꯒ ꯉꯥꯡꯉꯤꯗꯨꯅ ꯃꯤ ꯃꯨꯠ ꯑꯃꯗꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯁꯦ ꯃꯨꯠ ꯊꯨꯒꯥꯏꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯑꯃ ꯏꯆꯧ ꯆꯥꯎꯅ ꯂꯩꯔꯤꯌꯦ ꯃꯥꯙꯣ ꯑꯩ ꯂꯩꯅ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯊꯦꯝꯕꯤꯒꯦ ꯀꯥꯏꯗꯤ ꯀꯩꯅꯣ ꯈꯟꯅꯕ ꯆꯩꯅꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯦ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯈꯟꯅꯕꯗ ꯅꯪ ꯌꯥꯎꯁꯟꯕꯤꯔꯛꯀꯅꯨ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯊꯦꯝꯕꯤꯒꯦꯅ ꯍꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯝꯕꯔ ꯄꯤꯔꯣ ꯀꯥꯏꯅꯒ ꯃꯤ ꯎꯁꯤꯠꯇꯕꯩ ꯋꯥꯔꯣ ꯀꯤꯟ ꯆꯥꯅꯤꯌꯦ ꯅꯪ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯣ ꯑꯩ ꯚꯥꯞ ꯇꯥꯔꯦ 이붕어 이사기 이뚜디 이사하느냐 템비유 hojikti matam fattabnina haiba tare aigumba haitarene themjaningba pukchen chawba mayam leirabani nangi nupina waraudana sauna ngangjaribodo khakha yengchinbiyu natrabadine akoigumba nupi themjaningba mayam dunane themkidoba khangaba
ꯅꯪꯅ ꯊꯦꯝꯗꯕꯗꯨꯗ ꯑꯩꯅ ꯊꯦꯝꯕꯤꯒꯦ ꯇꯧꯕꯩ ꯋꯥꯅꯤ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯅꯪꯅ ꯊꯦꯝꯗ꯭ꯔꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯦꯝꯃꯦ ꯊꯦꯝꯃꯨ ꯈꯔ ꯊꯦꯝꯕꯤꯌꯨ ꯆꯍꯤꯗꯤ ꯑꯩꯅ ꯈꯖꯤꯛ ꯍꯜꯂꯝꯒꯅꯤ ꯄꯥꯎꯇꯥꯛ ꯑꯃ ꯄꯤꯒꯦ ꯏꯇꯨꯗꯒꯤ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯃꯥꯂꯦꯝꯗ ꯑꯔꯣꯏꯕꯗꯅꯦ ꯏꯇꯨꯒ ꯏꯆꯥꯒꯗ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯏꯇꯨ ꯏꯆꯥ ꯍꯔꯥꯎꯅꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯁꯤꯟꯕ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯍꯧꯅꯁꯥꯅꯤ ꯃꯤꯔꯥꯏꯒꯅꯨ ꯂꯥꯞꯊꯣꯛꯅꯒꯅꯨ ꯀꯣ ꯊꯧꯑꯣꯏꯗꯕꯁꯨ ꯇꯧꯒꯅꯨ ꯑꯗꯨ ꯐꯠꯇꯦ ꯈꯪꯉꯕ ꯃꯤꯅ ꯊꯦꯝꯈꯤꯗꯣꯏꯕ ꯅꯪꯅ ꯊꯦꯝꯗ꯭ꯔꯗꯤ ꯑꯩꯅ ꯊꯦꯝꯒꯦ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯈꯪꯉꯦꯗꯅ ꯅꯪꯅ ꯊꯦꯝꯗ꯭ꯔꯦꯗꯅ ꯑꯩꯅ ꯊꯦꯝꯗꯧꯔꯤꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯆꯣ ꯈꯟꯅꯒꯨꯝꯁꯤ ꯆꯪꯉꯣ ꯅꯪ ꯅꯨꯄꯤ ꯊꯦꯡꯕꯁꯨ ꯀꯔꯤ ꯀꯥꯟꯗꯕꯗ ꯍꯣ ꯇꯥꯃꯣ ꯃꯁꯛ ꯐꯖꯕ ꯌꯥꯔꯦ ꯂꯦꯡꯕꯤꯔꯣ ꯑꯩꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯩꯔꯤ ꯊꯦꯝꯅꯕ ꯑꯩ ꯊꯦꯝꯖꯍꯧꯔꯒꯦ ꯂꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯊꯦꯝꯕꯤꯒꯦ ꯀꯥꯏꯅꯒ ꯇꯧꯔꯛꯑꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯅꯪ ꯁꯤꯕ꯭ꯔꯥ ꯑꯩ ꯁꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯅꯤ ꯈꯪꯉꯕ ꯃꯤꯒꯤ ꯅꯨꯄꯤ ꯌꯥꯝ ꯊꯦꯝꯅꯤꯡꯒꯅꯨ ꯅꯇꯨ ꯊꯦꯝꯕꯁꯨ ꯆꯠꯂꯣ ꯅꯪꯅ ꯊꯦꯝꯕ ꯍꯩꯇꯕꯗꯨꯒꯤ ꯊꯦꯝꯕꯤꯒꯦ ꯇꯧꯕꯩ ꯋꯥꯅꯤ ꯍꯣꯏ ꯆꯠꯂꯦ ꯗꯥꯎꯗꯤ ꯊꯤꯕꯥꯛꯇ ꯅꯦꯠꯂꯦꯍꯦ ꯍꯨꯁ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯊꯦꯝꯕꯤꯔꯝꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯗ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯥꯏꯕꯣꯆꯧꯗꯣ ꯊꯦꯡꯅꯔꯝꯕꯗꯒꯤ ꯑꯩꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯔꯛꯏꯅꯦ ꯇꯥꯏꯕꯣꯆꯧ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯑꯩꯁꯨ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯆꯠꯂꯒꯅꯦ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯝꯃꯗꯕꯅꯤ ꯊꯕꯥꯗꯣ ꯁꯥꯎꯔꯒ ꯅꯨꯄꯥꯗꯒ ꯃꯦꯁꯦꯖ ꯊꯥꯔꯝꯗꯣꯏ ꯄꯣꯠꯅꯤ ꯑꯗꯨ ꯇꯥꯏꯕꯣꯆꯧ ꯊꯦꯡꯅꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯄꯣꯛꯂꯛꯇꯅ ꯊꯕꯥꯗꯣ ꯗꯣꯛꯇꯔ ꯆꯠꯁꯦꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯐꯔꯦ ꯏꯁꯣꯔꯅꯅꯦ ꯆꯥꯟꯕꯤꯔꯕꯅꯤ ꯈꯤꯇꯪ ꯉꯥꯏꯗ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯊꯦꯝꯕꯤꯔꯝꯒꯗꯕ ꯄ꯭ꯔꯣꯛ ꯆꯥꯛꯏꯗꯀꯣ ꯅꯨꯄꯥ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯈꯪꯁꯤ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯋꯥꯔꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯍꯪꯗꯣꯛꯁꯤ ꯁꯥꯎꯅꯤꯡꯉ ꯁꯥꯎꯅꯤꯡꯗ꯭ꯔꯦ ꯇꯣꯛꯎꯅ ꯇꯧꯕꯤꯕꯁꯦ ꯇꯧꯕꯤꯔꯣꯏꯁꯤꯀꯣ ꯈꯤꯇꯪ ꯉꯥꯏꯗ ꯗꯁꯥ ꯑꯆꯧꯕ ꯑꯃ ꯍꯧꯈ꯭ꯔꯦ ꯀꯨꯊꯤ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯅꯨꯄꯥ ꯑꯩꯈꯣꯏꯅꯅꯦ ꯅꯨꯄꯤꯕꯨ ꯊꯧꯑꯣꯏꯗ꯭ꯔꯕ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯈꯪꯕꯤꯗ꯭ꯔꯕ ꯁꯥꯎꯅꯤꯡꯉ ꯁꯥꯎꯅꯤꯡꯗ꯭ꯔꯦ ꯇꯣꯛꯎꯅ ꯊꯥꯗꯣꯛꯄꯤꯔꯕ ꯊꯦꯝꯕꯤꯅꯕ ꯌꯥꯝ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ ꯅꯨꯄꯥꯁꯤꯡ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯩꯅ ꯊꯦꯝꯒꯗꯕꯅꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯒꯤ ꯗꯁꯥꯁꯦ ꯊꯣꯛꯈꯤꯕ ꯃꯌꯥꯝ ꯌꯥꯎꯔꯕꯅꯤ ꯑꯗꯨꯑꯣꯏꯗꯤ ꯗꯁꯥꯁꯦ ꯊꯣꯛꯍꯧꯗ꯭ꯔꯦ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯩ ꯊꯕꯥ ꯊꯦꯝꯃꯨꯈꯤꯒꯦ ꯃꯥꯒꯤ ꯋꯥꯔꯧꯔꯤꯕ ꯄꯨꯛꯅꯤꯡ ꯃꯌꯥꯝꯗꯣ ꯐꯅꯅꯕ ꯀꯩꯅꯣ ꯈꯔ ꯇꯧꯔꯨꯈꯤꯒꯦ ꯁꯤꯌꯥ ꯗꯞꯇꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯥꯅ ꯊꯦꯝꯅꯤ ꯀꯥꯏꯅꯒ ꯂꯥꯛꯑꯗꯅ ꯅꯈꯧꯔꯤ ꯃꯦꯈꯥꯏꯅꯤꯌꯦ